Good morning mayam ngasi 13 August ni aduga akoise walking chatle imaga eiga haibidi weather su yamna nungai ba ko ngasi se aduna khara ngan na chatche na haina badu ngai tangamde thengdokhi aduga walking de kangla pat koira chatle kagino da bazaar man changbodo heta kano chappa je gyan takauti na ko kala pat se koira chatladi khanghaure stretch am chalobodo nungai ba adu walking chatpa loira la aga breakfast semjera breakfast se yam line sam khogi vermicelli gi upma ko haudoine mase south indian jam chai aduga dum khangna ba museum cha bane yam line mintra nga da hoba ya breakfast ni mase aduga koina kari patta dagi tilhau adagi mustard seeds khogi rai maru do adu hana ngobirani adu loira kana gajar ke hapsulani vegetables yam hape ya ba aduna angang di tiffin da hapni na si amna phaba kano ne kay na lang na vegetable hapning bado loi hap yare adu nga sai roasted vermicelli na dum thok pane adu khara healthy options yamni engta di ragi gi thok pane vermicelli se aduna ragi gi leibi raga dum hoba ya adu he ngau loi raga khoina ising hapsalaga ko minute just 5 to 6 minutes thambada dum mulle aduga ising hapsala kando ene simla mirs ta happy bandu simla mirs ngau bu hapa yam patle haute ba aduga nang nuts adagi cashew nuts hapasu yai badam hapasu yai idi badam hape badam idi kano do peanuts to kogi mungfili haina bodo hindi de adu hape aduga smaina champra tawraga chare yam hawe yam feeling zo oiba yam jo pok chu than ba adu colorful zo oiraga vegetable gi jam pha ba aduga sidana khoi hingol je khar yeng san gen la lily jam pa le sidi si phazana si seng dok toine adugi ra heke na pot hek toke na tauri si ay angang budro pala isa at mali da orange ta oy angang bramala si 13 August hazi koi sakri hector bani aduga kanoga chena hector bani yo kanjhalak tore dunia am thun kang than ra ta khilai is ngau re ko manam se number nungai tilai ka toi ai jo lakke basi dustbin la amal to do se nungare nya loi bak tong se ngare se yauzer ni mas he ko ai sa sai ba ba tong du tu ngai ro cha ta khilai manam khurung sim do phasan ti jai yam sa le na ta khilai jim o khak sa le man adu de phazana si se ya de ko chena phazan se mi wow nungare sum na kan ri pek thal le me phazare ngo si ju wow yam phazaye se ko chena phazana hap khrapo ne mai gi natural oiba khoi fertilizer nga ta organic fertilizer hai natural hai tar organic punate natural organic as di moi chemical hapa ine heu banana peels to adagi apple gi maku adagi chamna simya happy raga laphoi maku je yam phai banana na nutrients ham do chilo hek to ma thaki je to ni selak ko do lagi growth ngam moy ba si hek tok ta di ko sinamom plak se to sige ni hek tok da ta de atai te ram sa khot pa ngam moy ba sidi mai growth to loi re dana ko sigi sa kana chaw bo loi re ba adana mai ma khok sa sum nutrients atai ram sa khido chok pudi hek to hore na do ma cha mem se amu tong kala la pa cha halak pa mai maturity le han ba yung ya ma'am ay na ako yung dangi nate ko ay na kagabi mo so feed rin ito koloke may thada ba ma'am do thani ngay kom late trade na ko koy mathaga thani ne ko sila pungdon so he yan pungdon sa ma'am pi pungdon sa zan pa le pungdon so handak te he he sa do ai zanin de cha de asam mana ha ay amun ba zanin de so pri pambi amana na am lai ne yung mong game lai open yum amata gana ti amna dum phazuna ai silok sok riwin chaningi pa le mathak mamang
ꯍꯣꯏ ꯌꯥꯔꯕꯣ ꯍꯦꯛꯈꯤꯁꯤꯔꯣ ꯍꯧꯖꯤꯛ ꯍꯦꯛꯑꯣ ꯈꯔ ꯍꯦꯛꯇꯣꯛꯑꯣ ꯂꯣꯏ ꯍꯦꯛꯇꯣꯛꯑꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯁ ꯌꯥꯝ ꯋꯥꯡꯈ꯭ꯔꯦ ꯌꯦꯡꯉꯣ ꯌꯥꯝ ꯊꯤꯅ ꯋꯥꯡꯈ꯭ꯔꯦ ꯁꯨ ꯐꯖꯔꯦ ꯊꯥꯡꯗꯨꯅ ꯀꯛꯎꯗꯅ ꯊꯥꯡꯗꯨ ꯄꯣꯔꯛꯑꯦ ꯑꯩꯗꯤ ꯉꯝꯗ꯭ꯔꯗꯤ ꯑꯩꯗꯤ ꯃꯅꯥ ꯌꯦꯜꯂꯣ ꯆꯪꯕꯁꯦ ꯁꯤ ꯑꯣꯏꯅ ꯍꯦꯛꯇꯣꯛꯑꯦ ꯍꯦꯛꯇꯣꯛꯑꯣ ꯑꯗꯨ ꯑꯣꯏꯅ ꯁꯤꯃ ꯌꯦꯜꯂꯣ ꯆꯪꯉꯦ ꯃꯈꯥꯒꯤꯗꯣ ꯆꯪꯉꯦ ꯅꯨꯡꯒꯥꯔꯩꯅ ꯂꯣꯏꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯁꯤꯒꯤꯁꯦ ꯋꯤꯠꯁ ꯃꯌꯥꯝꯁꯦ ꯋꯤꯗꯤꯡ ꯇꯧꯕꯁꯦ ꯏꯝꯄꯣꯔꯇꯦꯟꯠꯅꯤꯀꯣ ꯋꯤꯠꯁ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯑꯦꯕ ꯅꯠꯇ꯭ꯔꯗꯤ ꯁꯤꯁꯨ ꯋꯤꯠꯁꯅꯦ ꯍꯦꯛꯇꯣꯛꯑꯣꯕ ꯅꯪ ꯑꯀꯪꯕ ꯃꯅꯥ ꯃꯁꯤꯡ ꯑꯩ ꯍꯦꯛꯇꯣꯛꯏꯁꯦ ꯍꯥꯟꯅ ꯃꯌꯥꯝ ꯄꯤꯗꯣꯏꯕ ꯑꯩꯉꯣꯟꯗ ꯑꯩ ꯐꯨꯔꯤ ꯄꯤꯗꯣꯏꯕ ꯑꯁꯤ ꯄꯥꯛꯅꯝ ꯇꯧꯗꯣꯏꯅꯦ ꯎꯠꯂꯛꯀꯦ ꯍꯣꯔꯦꯟ ꯄꯥꯛꯅꯝꯁꯨ ꯆꯥꯎꯕ ꯑꯃ ꯊꯥꯔꯛꯄꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤꯗꯣ ꯈꯔ ꯍꯪꯒꯄꯥꯟ ꯆꯪꯉꯤ ꯑꯆꯧꯕꯗꯣ ꯍꯦꯛꯇꯣꯛꯑꯣꯗꯅ ꯁꯦ ꯂꯣꯏ ꯁꯤꯈ꯭ꯔꯦ ꯌꯦꯡꯉꯣ ꯇꯧꯏꯁꯦ ꯑꯩꯒꯤ ꯀꯩꯅꯣꯒꯗꯣ ꯃꯣꯏ ꯕꯤꯠꯁ ꯃꯌꯥꯝꯁꯤꯅ ꯇꯛꯈꯥꯏꯗꯅ ꯑꯩꯒꯤ ꯑꯦꯌꯥꯔꯄꯣꯔꯠꯇꯣ ꯁꯤꯈꯤꯕ ꯋꯥꯅꯤ ꯑꯗꯣ ꯑꯝꯇ ꯍꯤꯡꯍꯟꯒꯦ ꯑꯝꯇ ꯁꯤ ꯀꯛꯊꯠꯂꯝꯒꯦ ꯕꯤꯠꯁ ꯃꯌꯥꯝꯁꯦ ꯕꯤꯠꯁ ꯃꯌꯥꯝ ꯀꯛꯊꯠꯂꯒꯅꯦ ꯍꯥꯏꯁꯦ ꯑꯦꯌꯥꯔꯄꯣꯔꯠꯇꯣ ꯐꯖꯅ ꯀꯛꯊꯠꯂꯝꯒꯦꯕ ꯁꯤꯗ ꯁꯤꯡꯒꯥꯔꯦ ꯅꯨꯡꯉꯥꯏꯔꯦꯒ ꯃꯣꯏꯅ ꯍꯥꯠꯇꯣꯛꯄ ꯍꯥꯏꯅꯤ ꯑꯗꯨꯒꯤ ꯌꯦꯜꯂꯣ ꯃꯊꯛꯀꯤꯗꯣ ꯁꯤꯔꯣ ꯑꯗꯨ ꯍꯦꯛꯑꯣ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯦ ꯍꯦꯟꯃꯜꯂꯦ ꯈꯔ ꯀꯛꯊꯠ ꯌꯥꯔꯦ ꯑꯧ ꯀꯩꯅꯣ ꯑꯗꯨꯝ ꯃꯣꯏꯅ ꯆꯥꯁꯤꯜꯂꯦ ꯍꯥꯏꯕ ꯎꯠꯂꯝꯃꯣ ꯄꯥꯛꯑꯦ ꯐꯖꯩ ꯋꯤꯗꯤꯡ ꯇꯧꯕ ꯏꯝꯄꯣꯔꯇꯦꯟꯠꯅꯦꯀꯣ ꯋꯤꯠꯁ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯃꯥꯅꯦ ꯒꯥꯔꯗꯦꯟꯁꯦ ꯑꯦꯌꯥꯔꯄꯣꯔꯠꯇꯨꯗꯤ ꯆꯪꯕ ꯉꯝꯗ꯭ꯔꯕꯀꯣ ꯅꯣꯡ ꯅꯤꯅꯤ ꯆꯪꯉꯝꯗꯤ ꯌꯥꯏ ꯃꯣꯏ ꯂꯣꯏ ꯍꯥꯠꯇꯣꯛ ꯂꯩꯔꯝꯕ ꯋꯥꯅꯤ ꯑꯗꯨꯅ ꯑꯁꯤꯁꯦ ꯑꯥꯏ ꯚꯤ ꯄꯣꯏꯖꯟꯒꯤ ꯇꯥꯏꯞꯅꯦ ꯁꯤꯁꯦ ꯂꯩꯁꯨ ꯁꯥꯠꯄꯗꯣ ꯃꯥ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯥꯠꯂꯦꯅ ꯑꯥꯏ ꯚꯤ ꯄꯣꯏꯖꯟ ꯀꯥꯏꯅ ꯀꯧꯋꯦꯗꯥꯏꯅ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯄꯣꯟꯇꯦ ꯌꯦꯡꯉꯨ ꯂꯩꯁꯨ ꯁꯤꯁꯨ ꯑꯁ꯭ꯋꯥꯏꯗ ꯌꯥꯝ ꯂꯣꯏꯅ ꯍꯧꯔꯛꯏꯁꯦ ꯌꯦꯡꯉꯨ ꯃꯣꯏ ꯀꯩꯝ ꯇꯧꯕꯤꯍꯧꯗꯕꯗ ꯁꯤꯁꯤꯅ ꯀꯩꯅꯣꯅꯦ ꯗꯦꯟꯗꯤꯂꯤꯌꯟꯅꯦ ꯗꯦꯟꯗꯤꯂꯤꯌꯟ ꯁꯤꯁꯨ ꯌꯥꯝ ꯂꯩꯔꯦꯍꯦ ꯃꯅꯥ ꯍꯪꯒꯄꯥꯟ ꯍꯦꯛꯈꯤꯗꯣꯏꯅꯤ ꯃꯣꯏ ꯀꯩꯅꯣꯁꯦ ꯐꯖꯔꯦ ꯀꯥꯟꯅꯗꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅꯕꯨꯗꯤ ꯆꯥꯅꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯆꯥꯗꯕꯅꯤꯅ ꯑꯁꯤꯗ ꯂꯩꯍꯧꯕꯅꯦ ꯃꯌꯥꯝꯗꯣ ꯌꯦꯡꯉꯨ ꯁꯤ ꯀꯛꯊꯠꯀꯦꯀꯣ ꯀꯩꯒꯤꯅꯣꯗ ꯁꯤꯁꯤꯅ ꯃꯌꯥꯝꯁꯤꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯥꯠꯂꯦ ꯑꯩ ꯌꯥꯗꯦ ꯌꯥꯔꯦ ꯁꯤ ꯂꯣꯏꯅ ꯂꯧꯊꯣꯛꯀꯦ ꯀꯥꯟꯅꯗꯕꯗꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯥꯗꯠꯂꯦ ꯃꯣꯏ ꯃꯌꯥꯝꯅ ꯆꯪꯗꯅ ꯋꯤꯠꯀꯤ ꯇꯥꯏꯞꯇ ꯂꯥꯛꯈꯠꯂꯛꯑꯦꯕ ꯃꯣꯏꯁꯦ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯊꯥꯖꯕ ꯃꯌꯥꯝ ꯑꯝꯇ ꯍꯧꯗ꯭ꯔꯦ ꯆꯠꯊꯠꯄꯅ ꯐꯔꯕ ꯀꯥꯟꯅꯗꯦ ꯅꯨꯡꯁꯤꯕꯒ ꯌꯥꯗꯦ ꯃꯣꯏꯁꯦ ꯑꯇꯥꯛ ꯑꯃꯥꯡ ꯉꯥꯛꯇ ꯑꯣꯏꯔꯦ ꯑꯁ ꯇꯤꯜꯍꯥꯏ ꯈꯨꯝꯕꯤꯁꯦ ꯌꯦꯡꯉꯣ ꯇꯤꯜꯍꯥꯏ ꯈꯨꯝꯕꯤꯁꯤꯁꯨꯅꯦ ꯀꯩꯅꯣ ꯑꯃꯅꯤ ꯃꯑꯣꯡ ꯑꯃꯅꯤ ꯃꯣꯏꯁꯨ ꯅꯝꯕꯔ ꯋꯥꯟꯅꯦ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯣꯌꯔ ꯒꯥꯔꯗꯦꯟ ꯗꯤꯁꯇ꯭ꯔꯣꯌꯔꯁꯦ ꯅꯝꯕꯔ ꯋꯥꯟꯅꯦ ꯁꯤ ꯃꯔꯨꯒ ꯂꯣꯏ ꯆꯠꯊꯠꯀꯦ ꯆꯠꯊꯠꯂꯦ ꯁꯤꯁꯨ ꯆꯠꯊꯠꯀꯦ ꯇꯜꯂꯦ ꯈꯔ ꯆꯥꯎꯈꯠꯂꯦ ꯈꯔ ꯄꯤꯛꯏꯉꯥꯏ ꯑꯩꯅ ꯈꯥꯃꯦꯟ ꯊꯥꯈꯤꯕꯗꯣ ꯃꯥꯟꯕ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯣꯏꯔꯝꯗꯦ ꯀꯃꯥꯏꯅ ꯑꯣꯏꯗ꯭ꯔꯤꯅꯣ ꯈꯪꯗꯦ ꯑꯦꯃꯦꯖꯣꯟꯗꯒꯤ ꯁꯤ ꯈꯥꯃꯦꯟꯅꯤ ꯀꯩꯅꯣ ꯑꯗꯨ ꯂꯣꯏ ꯀꯠꯊꯠꯈꯔꯦ ꯑꯩꯗꯤ ꯔꯤꯅꯥ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯗꯦꯟ ꯍꯥꯔꯚꯦꯁ ꯀꯩꯅꯣ ꯇꯧꯒꯦꯁꯦ ꯀꯩꯕ ꯑꯣ ꯁꯤꯂꯣꯛ ꯁꯧꯒ꯭ꯔꯤꯒ ꯍꯦꯛꯈꯤꯗꯣꯔꯤ ꯁꯤꯂꯣꯛ ꯁꯧꯒ꯭ꯔꯤ ꯁꯤꯂꯣꯛ ꯁꯧꯒ꯭ꯔꯤ ꯑꯩꯗꯤ ꯁꯤꯂꯣꯛ ꯁꯧꯒ꯭ꯔꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯉꯥꯀꯤꯖꯧ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯕꯅꯦ ꯉꯥꯀꯤꯖꯧ ꯇꯜꯂꯦ ꯆꯥꯕ ꯍꯪꯒꯣꯏꯔꯛꯏꯅꯦ ꯑꯩꯁꯨ ꯄꯥꯝꯕꯤ ꯑꯃꯅꯤꯗꯪ ꯊꯥꯈꯤꯕꯅꯤꯗ ꯂꯝꯁꯦ ꯌꯥꯝ ꯂꯩꯇꯕꯅꯤꯅꯀꯣ ꯏꯃꯥꯕꯣꯏꯗ ꯂꯧꯔ ꯊꯥꯈꯤꯕꯅꯤ ꯏꯃꯥꯕꯣꯏꯗ ꯂꯧꯔꯤꯔꯥ ꯈꯪꯗꯦ ꯃꯥꯅꯦ ꯑꯩꯅ ꯄꯣꯔꯛꯏꯗꯨꯗꯤ ꯃꯍꯩꯗꯣ ꯑꯁꯤ ꯃꯌꯥꯝ ꯊꯝꯕꯗꯣ ꯑꯩꯈꯣꯏ ꯊꯝꯃꯝꯕꯗ ꯌꯥꯝꯅ
ꯁꯤ ꯐꯩ ꯍꯥꯏꯗꯨꯗꯤ ꯌꯦꯡꯉꯣ ꯅꯨꯡꯒꯥꯔꯩꯁꯤꯗꯁꯨ ꯅꯨꯡꯒꯥꯔꯩꯒꯤ ꯁꯥꯠꯇꯕ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯍꯧꯔꯝꯃꯦ ꯁꯤꯁꯨꯀꯣ ꯂꯩꯗꯨꯁꯨ ꯈꯔ ꯍꯦꯛꯑꯗꯕꯅꯦ ꯉꯁꯤ ꯕꯨꯀꯦ ꯁꯥꯅꯕ ꯑꯁꯤꯗ ꯌꯦꯡꯉꯣ ꯁꯤꯒꯤ ꯂꯩ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯥꯛꯑꯗꯤ ꯑꯩ ꯀꯛꯊꯠꯂꯣ ꯁꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯃꯥꯒ ꯀꯩꯅꯣꯒ ꯅꯨꯡꯒꯥꯔꯩꯒ ꯀꯝꯄꯤꯇꯤꯁꯟ ꯌꯦꯡꯉꯣ ꯁꯤꯁꯦ ꯑꯧ ꯁꯤꯗꯤ ꯁꯥꯠꯇꯦ ꯁꯤ ꯂꯩ ꯃꯌꯥꯝꯁꯦ ꯕꯨꯀꯦ ꯁꯦꯝꯗꯣꯏꯅꯦ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯍꯦꯛ ꯇꯣꯛꯀꯦ ꯈꯔ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯕ꯭ꯂꯨ ꯄꯤꯁꯦ ꯑꯁꯤꯁꯨ ꯈꯔ ꯑꯩꯅ ꯍꯦꯛꯑꯒ ꯑꯄꯔꯥꯖꯤꯇꯥꯁꯦ ꯈꯔ ꯍꯦꯛꯑꯒ ꯀꯪꯍꯟꯒꯦ ꯇꯧꯕꯅꯤ ꯆꯤꯡꯊꯔꯣ ꯑꯗꯨ ꯑꯁ ꯅꯥꯀꯟꯒꯤꯁꯨ ꯂꯧꯊꯣꯛ ꯌꯥꯔꯅꯤ ꯃꯣꯏꯗ ꯆꯪꯒꯦ ꯇꯧꯔꯤꯗꯣ ꯅꯥꯇꯣꯟ ꯆꯥꯕꯤꯁꯦ ꯐꯗꯤ ꯐꯖꯩ ꯍꯦꯛꯎ ꯂꯥꯛꯑꯣ ꯍꯦꯛꯑꯣ ꯂꯣꯏ ꯍꯦꯛꯇꯣꯛꯑꯣ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯗꯤ ꯍꯦꯛꯇ꯭ꯔꯕꯨ ꯌꯥꯏ ꯍꯣꯏ ꯍꯣꯏ ꯁꯥꯡꯅꯀꯣ ꯊꯝꯅꯕ ꯑꯩꯈꯣꯏ ꯕꯨꯀꯦ ꯂꯥꯏ ꯃꯅꯥꯛꯇ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯅꯦꯛꯁ ꯑꯗꯨꯏꯗꯣ ꯑꯗꯨ ꯍꯦꯛꯑꯣ ꯍꯦꯛꯑ ꯂꯣꯏꯁꯤꯜꯂꯁꯤ ꯁꯥꯗꯣꯛꯄꯗꯣ ꯍꯦꯛꯑꯣ ꯆꯤꯆꯦ ꯀꯩꯝ ꯀꯥꯏꯗꯦ ꯁꯤ ꯁꯥꯗꯣꯛꯄꯁꯦ ꯁꯤꯁꯦ ꯁꯤ ꯄꯠꯂꯤꯁꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯀꯩꯝ ꯀꯥꯏꯗꯦ ꯍꯦꯛꯑꯣꯕ ꯅꯠꯇꯦ ꯑꯩꯈꯣই ꯒꯝꯂꯥ ꯊꯝꯕꯗꯅ ꯁꯥꯗꯣꯛꯍꯜꯂꯛꯀꯦ ꯇꯧꯕ ꯑꯩꯅ ꯁꯥꯔꯦꯍꯦ ꯆꯠꯁꯦ ꯀꯣꯛ ꯆꯤꯛꯂꯛꯑꯅꯤ ꯁꯟꯇꯦꯟ ꯇꯧꯔꯝꯗꯣꯏꯅꯦ ꯀꯣꯛ ꯆꯤꯛꯄꯅ ꯁꯟꯇꯦꯟ ꯇꯧꯔꯝ ꯐꯖꯔꯅꯤ ꯑꯇꯩ ꯂꯩ ꯈꯔ ꯌꯥꯝꯅ ꯌꯥꯔꯅꯤ ꯁꯀꯨꯂꯦꯟꯁ ꯃꯌꯥꯝ ꯈꯔ ꯍꯤꯡꯉꯝꯃꯦ ꯑꯁ ꯈꯔꯗꯤ ꯂꯧꯊꯣꯛꯑꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯧꯊꯣꯛꯑꯒꯦ ꯁꯤꯗꯣꯔꯦꯍꯦ ꯁꯥꯕꯅ ꯑꯣꯔꯣ ꯍꯨꯃꯥꯡꯒ ꯇꯥꯔꯦ ꯌꯥꯔꯦ ꯂꯣꯏꯔꯦ